ꯎꯔꯈꯨꯜꯗ ꯈꯨꯜ ꯑꯅꯤꯒꯤ ꯈꯨꯟꯖꯥꯁꯤꯡ ꯈꯟꯅꯔꯛꯄꯗꯒꯤ ꯑꯦꯝ.ꯑꯥꯔ ꯄꯥꯔꯁꯣꯅꯦꯜ ꯑꯃ ꯌꯥꯎꯅ 3 ꯁꯤꯔꯦ꯫ ꯏꯔꯥꯡ ꯂꯥꯛꯁꯤꯟꯅꯕ ꯁꯦꯛꯁꯟ 162ꯒꯤ ꯃꯈꯥꯗ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯦ꯫ ꯏꯟꯇꯔꯅꯦꯠ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯎꯔꯈꯨꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯆꯌꯦꯠꯅꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯗ ꯂꯝ-ꯇꯨ ꯁꯦꯡꯗꯣꯛꯄꯒꯤ ꯊꯕꯛ ꯆꯠꯊꯩ ꯍꯥꯏꯕ ꯋꯥꯍꯧꯗꯒꯤ ꯈꯨꯜ ꯑꯅꯤꯒꯤ ꯈꯨꯟꯖꯥ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯊꯣꯛꯈꯤꯕ ꯈꯠꯅ-ꯆꯩꯅꯕꯗ ꯑꯦꯝ.ꯑꯥꯔ ꯄꯥꯔꯁꯣꯅꯦꯜ ꯑꯃ ꯌꯥꯎꯅ ꯃꯤ 3 ꯂꯩꯈꯤꯗ꯭ꯔꯦ꯫ ꯈꯨꯟꯖꯥ ꯀꯌꯥꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈ꯭ꯔꯦ꯫ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠꯅ ꯏꯔꯥꯡ ꯂꯥꯛꯁꯤꯟꯅꯕ ꯕꯤ.ꯑꯦꯟ.ꯑꯦꯁ.ꯑꯦꯐꯀꯤ ꯁꯦꯛꯁꯟ 162ꯒꯤ ꯃꯈꯥꯗ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯦ꯫ ꯏꯟꯇꯔꯅꯦꯠ ꯁꯔꯚꯤꯁꯇꯨ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10:30 ꯇꯥꯕꯗ ꯎꯔꯈꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯍꯨꯟꯄꯨꯡ ꯈꯨꯜ ꯑꯃꯁꯨꯡ ꯍꯨꯟꯄꯨꯡ ꯈꯨꯜ ꯑꯅꯤꯒꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯔꯛꯇ ꯊꯣꯛꯈꯤꯕꯅꯤ꯫ ꯉꯁꯤ ꯂꯩꯕꯥꯛ ꯄꯨꯝꯕꯒꯤ ꯒꯥꯟꯙꯤ ꯖꯌꯦꯟꯇꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯝ-ꯇꯨ ꯁꯦꯡꯗꯣꯛꯄꯒꯤ ꯊꯕꯛ ꯄꯥꯡꯊꯣꯛꯂꯤꯉꯩꯗ ꯃꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯎꯔꯈꯨꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯇꯤ.ꯑꯦꯁ.ꯋꯥꯏ.ꯑꯦꯁ.ꯑꯣꯅ ꯁꯤꯟꯗꯨꯅ ꯊꯤꯡꯔꯥꯁꯥ ꯚꯤꯂꯥꯂꯦꯟꯗ ꯂꯝ-ꯇꯨ ꯁꯦꯡꯗꯣꯛꯄꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯅꯕ ꯂꯦꯞꯈꯤ꯫ ꯂꯝ ꯑꯁꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯍꯨꯟꯄꯨꯡ ꯑꯃꯁꯨꯡ ꯍꯨꯟꯄꯨꯡ ꯈꯨꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯌꯦꯠꯅꯕ ꯂꯩꯔꯛꯄ ꯑꯣꯏꯕꯅ ꯍꯨꯟꯄꯨꯡ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯑꯊꯤꯡꯕ ꯊꯝꯈꯤ꯫ ꯑꯊꯤꯡꯕ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯇꯤ.ꯑꯦꯁ.ꯋꯥꯏ.ꯑꯦꯁ.ꯑꯣꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯉꯁꯤ ꯑꯌꯨꯛ ꯆꯌꯦꯠꯅꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯂꯝ-ꯇꯨ ꯁꯦꯡꯗꯣꯛꯄꯒꯤ ꯊꯕꯛ ꯆꯠꯊꯔꯤꯉꯩꯗ ꯍꯨꯟꯄꯨꯡ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡ ꯂꯥꯛꯇꯨꯅ ꯑꯊꯤꯡꯕ ꯄꯤꯈꯤ ꯍꯥꯏꯈꯤ꯫ ꯑꯊꯤꯡꯕ ꯄꯤꯔꯤꯕ ꯑꯗꯨꯕꯨ ꯂꯝ-ꯇꯨ ꯁꯦꯡꯗꯣꯛꯄꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯇꯤ.ꯑꯦꯁ.ꯋꯥꯏ.ꯑꯣꯁꯤꯡꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯀꯟꯕ ꯋꯥꯍꯩ-ꯋꯥꯇꯥ ꯉꯥꯡꯅꯔꯛꯄꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯣꯟꯈꯠꯅꯔꯛꯄꯗꯒꯤ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯔꯛꯈꯤ꯫ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯥꯅꯔꯛꯄ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯅꯥꯀꯜ ꯑꯅꯤꯃꯛꯇꯒꯤ ꯗꯕꯜ ꯕꯦꯔꯦꯜ ꯑꯃꯁꯨꯡ ꯁꯤꯡꯒꯜ ꯕꯦꯔꯦꯜ ꯅꯣꯡꯃꯩ ꯀꯥꯞꯊꯣꯛꯅꯔꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯗ꯭ꯌꯨꯇꯤ ꯇꯧꯔꯝꯕ 6ꯁꯨꯕ ꯑꯦꯝ.ꯑꯥꯔꯒꯤ ꯔꯥꯏꯐꯜꯁꯃꯦꯟ ꯄꯨꯔꯔꯤꯟꯃꯤ ꯊꯨꯝꯔꯥ ꯑꯃꯁꯨꯡ ꯈꯨꯟꯖꯥ ꯑꯅꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯃꯐꯝ ꯀꯌꯥꯗ ꯆꯥꯔꯥ ꯃꯔꯨꯁꯤꯡꯅ ꯄꯥꯟꯗꯨꯅ ꯐꯤꯚꯝ ꯂꯨꯅ ꯁꯣꯛꯄꯗꯒꯤ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ 6ꯁꯨꯕ ꯑꯦꯝ.ꯑꯥꯔꯒꯤ ꯄꯥꯔꯁꯣꯅꯦꯜ ꯑꯃ, ꯎꯔꯈꯨꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯄꯥꯔꯁꯣꯅꯦꯜ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯄꯥꯎ ꯐꯪꯕꯗꯒꯤ ꯎꯔꯈꯨꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯑꯃꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯗꯨꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯑꯍꯦꯟꯕ ꯇꯤꯝ ꯆꯪꯁꯤꯟꯗꯨꯅ ꯏꯔꯥꯡ ꯑꯗꯨ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯈꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯆꯪꯁꯤꯟꯗꯨꯅ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯏꯔꯥꯡ ꯊꯣꯛꯇꯅꯕ ꯑꯀꯟꯕ ꯆꯦꯛꯁꯤꯟ-ꯊꯧꯔꯥꯡ ꯂꯧꯈꯠꯈꯤ ꯍꯥꯏꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ 6ꯁꯨꯕ ꯑꯦꯝ.ꯑꯥꯔꯒꯤ ꯄꯥꯔꯁꯣꯅꯦꯜ ꯑꯃ, ꯎꯔꯈꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ ꯑꯃ ꯌꯥꯎꯅ ꯈꯨꯜ ꯑꯅꯤꯃꯛꯀꯤ ꯈꯨꯟꯖꯥ ꯀꯌꯥ ꯑꯁꯣꯛ-ꯑꯄꯟ ꯅꯪꯗꯨꯅ ꯎꯔꯈꯨꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ, ꯖꯦꯅꯤꯝꯁ ꯑꯃꯁꯨꯡ ꯔꯤꯝꯁ ꯌꯥꯎꯅ ꯏꯝꯐꯥꯜꯗ ꯂꯩꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯈꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯑꯦꯝ.ꯑꯥꯔ ꯄꯥꯔꯁꯣꯅꯦꯜ ꯑꯗꯨ ꯄꯣꯁꯠ-ꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯒꯤꯗꯃꯛꯇ ꯖꯦꯅꯤꯝꯁꯀꯤ ꯃꯣꯔꯒꯇ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯁꯕ-ꯗꯤꯚꯤꯖꯅꯦꯜ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯎꯔꯈꯨꯜꯅ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯇꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯊꯤꯡꯔꯥꯡꯁꯥ ꯑꯃꯁꯨꯡ ꯅꯥꯒꯥꯐꯥꯔ ꯑꯅꯤꯒꯤ ꯑꯦꯔꯤꯌꯥꯗ ꯕꯤ.ꯑꯦꯟ.ꯑꯦꯁ.ꯑꯦꯐ.ꯀꯤ ꯁꯦꯛꯁꯟ 162ꯒꯤ ꯃꯈꯥꯗ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 8:30ꯗꯒꯤ ꯍꯧꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯦ꯫ ꯑꯊꯤꯡꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯣ ꯑꯦꯟꯗ ꯑꯣꯔꯗꯔ ꯉꯥꯛ-ꯁꯦꯜꯂꯤꯕ ꯑꯦꯖꯦꯟꯁꯤ ꯑꯃꯗꯤ ꯏꯁꯦꯟꯁꯤꯌꯦꯜ ꯁꯥꯔꯚꯤꯁꯦꯁ ꯊꯕꯛ ꯇꯧꯕꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯉꯁꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯔꯤ ꯂꯩꯅꯅ ꯅꯨꯡꯌꯥꯔ ꯑꯦ.ꯁꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ ꯂꯩꯁꯤꯡꯍꯣꯡ ꯀꯩꯁꯤꯡ, ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯁꯤꯡꯉꯥꯔ ꯑꯦ.ꯁꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ ꯀꯥꯁꯤꯝ ꯕꯛꯁꯨꯝ ꯑꯃꯁꯨꯡ ꯎꯔꯈꯨꯜ ꯑꯦ.ꯁꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ ꯔꯥꯝ ꯃꯨꯏꯕ ꯑꯥꯏ.ꯑꯦ.ꯑꯦꯁ ꯔꯤꯇꯤꯌꯥꯔ ꯑꯍꯨꯝꯒꯤ ꯑꯄꯨꯟꯕ ꯆꯦꯔꯣꯜ ꯑꯃ ꯊꯥꯗꯣꯛꯇꯨꯅ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯃꯗꯤ ꯑꯁꯣꯛ-ꯑꯄꯟ ꯅꯪꯂꯕꯁꯤꯡꯒꯤ ꯃꯐꯝꯗ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯑꯄꯤꯜ ꯇꯧꯈꯤ꯫ ꯃꯅꯤꯄꯨꯔꯁꯤ ꯏꯟꯗꯤꯌꯥꯗꯒꯤ ꯍꯥꯟꯅ ꯅꯤꯡꯇꯝꯕ ꯐꯪꯕ ꯂꯝꯗꯝ ꯑꯃꯅꯤ꯫ ꯖꯣꯗꯥ ꯃꯅꯤꯄꯨꯔ ꯑꯁꯤ ꯏꯟꯗꯤꯌꯥꯗꯒꯤ ꯍꯥꯟꯅ ꯅꯤꯡꯇꯝꯕ ꯐꯪꯈꯤꯕ ꯂꯝꯗꯝ ꯑꯃꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯑꯦꯟꯗ ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟꯇ ꯑꯦꯛꯇꯤꯚꯤꯁꯠ, ꯐꯤꯂꯥꯟꯊ꯭ꯔꯣꯄꯤꯁꯠ ꯖꯣꯗꯥ ꯍꯩꯀ꯭ꯔꯨꯖꯝꯅ 58ꯁꯨꯕ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯥꯎꯟꯁꯤꯜ ꯁꯦꯁꯟꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯖꯦꯅꯔꯦꯜ ꯗꯤꯕꯦꯠ ꯑꯣꯟ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯕꯣꯗꯤꯁ ꯑꯦꯟꯗ ꯃꯦꯀꯥꯅꯤꯖꯝꯁ ꯍꯥꯏꯕ ꯍꯤꯔꯝꯗ ꯌꯨ.ꯑꯦꯟ ꯃꯦꯝꯕꯔꯁ 134ꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯈꯟꯅ-ꯅꯩꯅꯕ ꯑꯗꯨꯗ ꯖꯣꯗꯥ ꯍꯩꯀ꯭ꯔꯨꯖꯝꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯑꯁꯤ ꯏꯟꯗꯤꯌꯥꯅ ꯅꯤꯡꯇꯝꯕ ꯐꯪꯂꯕ ꯃꯇꯨꯡ ꯏꯪ ꯁꯣꯛ 1897 ꯐꯥꯎꯕ ꯃꯅꯤꯡꯇꯝꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯃꯣꯅꯥꯔꯀꯤ ꯑꯃꯁꯨꯡ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯒꯕꯔꯟꯃꯦꯟꯠ ꯂꯩꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯅꯤꯄꯨꯔꯗ ꯏꯟꯗꯤꯌꯥꯅ ꯇꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯏꯟꯗꯤꯌꯥ ꯒꯕꯔꯟꯃꯦꯟꯠꯅ ꯃꯅꯤꯄꯨꯔꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯥꯏꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯊꯥꯖꯕ ꯋꯥꯐꯝ ꯀꯌꯥꯔꯛ ꯍꯟꯅ ꯄꯤꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯩꯍꯧꯔꯣꯜꯗꯒꯤ ꯂꯩꯔꯛꯂꯕ ꯃꯤꯌꯥꯝꯕꯨ ꯉꯥꯛ-ꯁꯦꯟꯗꯨꯅ ꯊꯝꯅꯕ ꯑꯥꯄꯤꯜ ꯇꯧꯔꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯁꯦꯜ-ꯊꯨꯝꯒꯤ ꯐꯤꯔꯝꯗ ꯑꯉꯛꯄ ꯐꯪꯅ ꯁꯣꯟꯊꯔꯦ꯫ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯄꯨꯟꯅ ꯃꯤ 2,000ꯒꯤ ꯃꯊꯛꯇ ꯄꯨꯟꯁꯤ ꯄꯤꯈꯝꯅꯍꯟꯈ꯭ꯔꯦ꯫ ꯌꯨꯝ 4,000 ꯍꯦꯟꯅ ꯃꯩ ꯊꯥꯈ꯭ꯔꯦ꯫
ꯃꯩ ꯊꯥꯕꯗ ꯂꯦꯝꯍꯧꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨ ꯆꯤꯟꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯕꯨꯜꯗꯣꯖꯔ ꯁꯤꯖꯤꯟꯅꯗꯨꯅ ꯇꯦꯝꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯂꯕ ꯇꯦꯔꯣꯔ ꯑꯦꯇꯦꯛ ꯑꯁꯤꯗ ꯃꯤ ꯂꯤꯁꯤꯡ ꯍꯨꯝꯐꯨ ꯍꯦꯟꯅ ꯃꯌꯨꯝ ꯃꯀꯩ ꯂꯩꯍꯟꯗ꯭ꯔꯦ, ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯑꯋꯥꯕ ꯐꯤꯚꯝꯗ ꯂꯩꯍꯜꯂꯤ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗ ꯍꯧꯖꯤꯛ ꯋꯥꯈꯜꯒꯤ ꯑꯃꯗꯤ ꯍꯛꯁꯦꯜꯒꯤ ꯑꯣꯏꯕ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯛꯄꯅ ꯃꯁꯥ ꯃꯇꯣꯝꯗ ꯁꯤꯖꯕ ꯐꯥꯎꯕ ꯌꯥꯎꯍꯜꯂꯦ ꯍꯥꯏꯅ ꯖꯣꯔꯗꯥꯟꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯆꯥꯏꯅꯥꯅ ꯐꯥꯏꯇꯔ ꯖꯦꯠ 6 ꯃ꯭ꯌꯥꯟꯃꯥꯔꯗ ꯄꯤꯈ꯭ꯔꯦ꯫ ꯑꯃꯦꯔꯤꯀꯥ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒ ꯆꯥꯎꯅ ꯌꯦꯛꯅꯕ ꯑꯃ ꯑꯣꯏꯔꯤꯕ ꯆꯥꯏꯅꯥꯅ ꯍꯟꯗꯛ ꯃ꯭ꯌꯥꯟꯃꯥꯔ ꯂꯩꯕꯥꯛꯇ ꯐꯥꯏꯇꯔ ꯖꯦꯠ 6ꯀ ꯂꯣꯏꯅꯅ ꯑꯅꯦꯝꯕ ꯃꯐꯝꯗ ꯈꯣꯡꯖꯦꯜ ꯌꯥꯡꯅ ꯄꯥꯏꯕ ꯉꯝꯕ FTC-200G ꯍꯥꯏꯅ ꯈꯪꯅꯕ ꯄꯤꯛꯇꯛ ꯇꯧꯕ ꯐꯥꯏꯇꯔ ꯖꯦꯠ ꯀꯌꯥꯁꯨ ꯄꯤꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯂꯤꯇꯔꯤꯁꯤꯡꯅꯁꯨ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯜꯍꯧꯔꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯆꯥꯎꯅ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯃꯐꯝ kaya ꯂꯧꯁꯤꯟꯈꯤꯕꯗꯒꯤ ꯆꯥꯛꯇꯨꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯂꯤꯇꯔꯤꯁꯤꯡꯅ ꯆꯥꯏꯅꯥꯅ ꯄꯤꯔꯛꯂꯤꯕ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯟ ꯍꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯂꯥꯟꯗꯥꯔꯛꯄ ꯌꯥꯏ꯫ ꯆꯥꯏꯅꯥꯒꯤ ꯊꯧꯑꯣꯡ ꯑꯁꯤꯗ ꯏꯟꯗꯤꯌꯥꯗꯁꯨ ꯆꯩꯊꯦꯡ ꯐꯪꯂꯕ ꯌꯥꯏ ꯍꯥꯏꯔꯤ꯫